COVID positive patient sing community home isolation center yaunanaba khongna chatuna leire hauji COVID-19 ge anisuba web ki akan basaitheng marak asida kaksing maikairom da de test tawbada positive oiraba patient sing makha taba treatment gi damag community home isolation center da lainana bagi damag kaksing district ki oina leiriba testing center da ge CHIC fauba khongna chatuna leire haire kaksing district hospital da ambulance leirabasu driver leitabana handakta manipur lenga ki khuthang da pirakhiba ambulance adusu kanga thang ta duna leibadagi patient sing da de kham thengna awaba mayok na bata natana miyam dasu aduki matik mipai na hallai hiram sida mari leinaba authority na athuba matamda khanaba miyeng sangbi na ba GNZVO kaksing na noluksari amaromda hauji district hospital kaksing urban primary health center kaksing amadi atai hospital singda vaccine kapa lepi ba ase athuba matamda hawanbina ba amade hana na masing chamadagi hena kaphandavana miyamda hena langtak nahan badusu tawbidana ba loina na vaccine marang kaina phanghanduna hena yamna masing kapthok hongna ba thaurang paikhat peyo miyamna su leingak na paikhalakliba COVID-19 dage leibak asi kalhongna ba section thaurang leingak na laukthorokliba SOP amade curfew ikai khumna se isa amade ai gi imong kalhongna bagi damag pungning laitana yariba makai yumdage mapan thoktana leibiyo haire Manipur State COVID-19 gi update ta haukiba pungkun mari gi manungda miyoi chamnga ga humdra mapan positive oire loina na miyoi tara manga na leikhidre state asigi active case masing lising mari ga chamri kuntra yaukre amade ngasi leikhidaba miyoi tara manga asi tharaga state asigi apunba leikhidaba masing chamri ga humdra taruk sure India gi waina miyoi lak mari ga lising ahum positive oire miyoi lising mari ga maudra ga ni thoina leikhidre Laibak asigi waina haukiba pungkun mari asida miyoi lak mari ga lising ahum satret kuntraga nipan COVID-19 positive oire miyoi lising mari ga maudraga ni thoina laichat asidage laikanaba ngamdana laikhidre haina Union Health Ministry ge report amana haire report asigi matungin na haukiba pungkun mari asida miyoi lak ahum ga lising marfu taruk chamri ga nifuga marina discharge tawkhre haire haujik phawbada laichat asina miyoi lak aniga lising ni funi thoi sahumgo humpuni thoi leikhidre miyoi crore amaga lak marifuga humdoi lising taraga taret ka chamri ga marina recover tawba ngamkhre haire laiwak asigi oina apunba confirm case masing crore aniga lakuni thoi lising maudra taruk chamri ga tara mari subaga loina na hauji active case lak kuntra ga taret ka lising kuntra taruk chatruk ka nifu nipan leire laiwak asigi oina haujik phawbada miyoi crore tara taruka lak maudra mari lising kuntra mapan ga chatruk hompuga humdoina COVID vaccine kapthokre haire usekwon nongsub jila parishad member ge bank account thingjinba maram chade S neken RD and PR minister na 14 usekwon nongsub jila parishad ki member seram niken ge wages component ki senpham bender bank ase thingjinbagi thawong panchayat raj institution mingchat thinana ba amade media da lana miyamda uhanbire haina S neken na press ta thadorok pa cherol da haire cherol sina makha taraduna jila parishad member ama oina wages component pu material component onthokpagi system ase kana gumba amata na ngamde jila parishad asina koliva Imphal East ki DC CD block oina pithoktana leriba material component asige pigadaba wages seram niken ge Bender Bank SC da panduna thingjinduna leriba ase PRI ge member singbu thawaidavani haina lawgane atai kendra ge CD block singa yangnavada jila parishad asina koliba GP singda awaba ama piriba ase thongju kendra da mathangi lakliba Manipur Vidhan Sabha mikhalda mirep oina songthokliba ase yanglaga tawbagi mawong mali haire China ge rocket machet Maldives manakta kaiduna laimai da tarakle China gi rocket ama kaibagi achouba machet ama malem gi atmosphere da mukhanna changsilakhre aduga machet makai sing Indian Ocean da nongmaijing lumita tasinkhre haina Chinese Space Agency gi pau paladuna news agency na thadorokba pau sing da haire ton taraga nipan lumba object adu kadai mafam da tarakadage haibadu wakhalna sagatpada nungnang nare Long March 5B rocket adu ge Fast module China gi achouba space station da malem gi orbit tagi
April 18 launch tawkhibani akaiba machet tarakpada kharadi risk laigani haire adum oinamag US Space Agency NASA aduga atay expert singna haibadadi China na thoksaba watpagi masatna lakna fanaba ngamdabadagi achaubo object ama damage tawba aduga asok apan thoknanabagi risk lay Long March 5B yautu launch vehicle gi machet atmosphere da amukhanna sangsilaklay masi Maldives manaki Indian Ocean dani haiba confirm tawre haire ticket Mamal Yamalli Hairuba Fudarakhre Lilong haurebi makha lekai dagi yumkhaibam Ziaul Haq sahi kuntra apokpa Haji Ziauddinna CHC Lilongda ana layengi damak ticket Mamal lupa kuntra ni hairakpada Mamal Yamalli haina yanarubada Fudarakhre mahaki meet kok khong khut sokpadagi Nur Hospital Lilongda laikan nare soklaba Ziaul Haq ki mayumda pangthokpa pawgi mifamda mahakna phongdokibada ngarang nungthil pung amaga minute kuntrarom taba matamda mahaki pikliba macha phugri thungbagi yengnanaba mahaki nupiga loinana CHC Lilongda chatkhi OPD gi ticket loba matamda ticket ki mamal lupa kuntra ni hairakpadagi atopada lupa tara khakta lowe karigi kuntra loribano hairakpada committee gi miyoi singa wari sanabi yu hairakpadagi committee gi miyoi ni haiba Veterinary Department da thabak tauba Lilong makha lekai dagi Jamir sahi yangkhai kauba asiga wari sanavada phuba horakhibani haire phajinkiba athubada thadokpiyu club Kaubru Laifamlenda Salaigi Piral Segairambagi matangda post taurubaga mari lainana phajinkiba sing athuba matamda thadokpiyu haina The Rising Sun Club Thongju Waikhom Khongnang Kansipur ge Cherolda phongdorokle MLA Taragani Thoigi disqualification July da Khanaragane Manipur Legislative Assembly ge MLA Tarani Thoibu Parliamentary Secretary dagi disqualify tawgadavani haina tharakiba election petition ge hearing July gi ahanba chayol da khanaragani haina ngarang Supreme Court of India na order thokre Manipur Legislative Assembly na Kanglon kaine MLA Taragani Thoibu Parliamentary Secretary gi oina hapsin khibagi damak election commission na MLA sing adu disqualify tawgadavani haina Senapati District ki manungsa na laiba Karong Assembly constituency gi MLA DD Thaisi amade Kangbuna election commission ge mathakta Supreme Court ta election petition file tawrakhibane loinana chaliba chahi asigi February 12 da sathagiba hearing amana respondent singge register AD post ki khuthangda so close notice issue tawkhibani amade makhata ba hearing May 3 ta sathanaba matam lepkhibane Hemanta Biswa Sarmana Assam gi chief minister oiragane Manipur da vaccine anira kapkhraba miyoi manga positive oiba thengnare Manipur da COVID-19 laisat thingba ngamdana yangna sandorokpada laisat asi thingnabani haiduna vaccine anira kapkhraba miyoi manga amasung single dose phangkhraba miyoi mapal positive oiba thengnare Manipur da khungup kap mahi puthoktuna sijinnaba haure miyamna numit khudingi sijinnariba potlam ayamba mapandagi pusilaklaga sijinnagani haiba wakhalon adugi mayokta state asidasu khungup ki kap saduna miyamna sijinnaba haure miyamna pungning thoganingai oiba khungup kap saba hokibase singjamai okram laikai dagi okram roman sahi kuntra apokpagi ming manghini startup scheme gi matengna mapangi company singgi pothok singa changdamnaba ngamba khungup kap mahi puthokduna miyamda phanganba ngamkhibani hairi kumja 2018-19 ge batch ge startup scheme ge senthang kumja 2020 gi October da hanba tangka ki oina phanglaba matungda khongup kap ki pothok puthoknaba honaraklaba matungda ihan hanba sahi asigi January da hero science haina mingthonduna lamdam asida ihan hanba oina launch tawduna miyamda phanghanba horakhibani haire